ꯂꯥꯛꯄꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯔꯦꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯅ ꯉꯁꯤꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯅ ꯗ ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ 2009ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯖꯄꯥꯅꯤꯁ ꯁꯣꯔꯠ ꯐꯤꯜꯝ ꯑꯃꯅꯤ꯫ ꯐꯤꯜꯝ ꯑꯁꯤꯗ ꯖꯄꯥꯟꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯌꯥꯝꯅ ꯗꯥꯎꯟ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯖꯄꯥꯟ ꯑꯁꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯅꯧꯕ ꯂꯣ ꯑꯃ ꯆꯠꯅꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯛ ꯐꯖꯕꯒꯤ ꯄꯔꯁꯦꯟꯇꯦꯖ ꯑꯗꯨ ꯍꯣꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯦꯛꯁ ꯑꯣꯏꯅ ꯄꯤꯒꯗꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯏꯀꯣ ꯀꯧꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯕꯨ ꯎꯠꯂꯤꯕ ꯐꯤꯜꯝ ꯑꯃꯅꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯐꯤꯜꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯐꯤꯜꯝ ꯑꯁꯤ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯅꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯡꯇꯛꯅꯕ ꯐꯤꯜꯝ ꯀꯌꯥꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ Q&A ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯒꯦ, ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯐꯤꯜꯝꯒꯤ ꯋꯥꯔꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ꯫ ꯁꯣꯔꯠ ꯐꯤꯜꯝ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯄꯥꯅꯤꯁꯀꯤ ꯑꯣꯐꯤꯁ ꯑꯃ ꯎꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯇꯧꯗꯕꯒꯤꯗꯃꯛꯇ ꯂꯥꯎ ꯈꯣꯡꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯥꯏꯀꯣ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯣꯟ ꯌꯥꯛꯄꯒꯤꯗꯃꯛꯇ ꯐꯥꯎꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯥꯏꯀꯣꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯂꯤꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯥꯏꯀꯣ ꯈꯛꯇꯃꯛꯄꯨ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯈꯛꯇꯃꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗ ꯈꯛꯇ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯤꯌꯥꯝꯅ ꯑꯥꯏꯀꯣ ꯈꯛꯇꯃꯛꯄꯨ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯃꯛ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯑꯅꯤꯒꯤ ꯄꯣꯠ ꯑꯃꯃꯝ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯥꯏꯀꯣꯗꯗꯤ ꯃꯍꯥꯛꯅ ꯄꯣꯠ ꯑꯗꯨ 2 ꯄꯤꯔꯝꯃꯤ꯫ ꯑꯥꯏꯀꯣ ꯈꯛꯇꯃꯛ ꯅꯠꯇꯦ, ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯥꯏꯀꯣꯒꯤꯗꯤ ꯅꯣꯔꯃꯦꯜ ꯗꯦ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯑꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯅꯧꯕ ꯂꯣ ꯑꯃ ꯁꯦꯝꯂꯦ, ꯑꯗꯨꯒ ꯃꯁꯤꯕꯨ ꯏꯟꯐꯣꯔꯁ ꯇꯧꯅꯕ ꯋꯥꯔꯦꯞꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯣ ꯑꯗꯨꯗꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯦꯁꯤꯟ ꯑꯃꯅ ꯁ꯭ꯀꯦꯟ ꯇꯧꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯖꯕꯒꯤ ꯄꯔꯁꯦꯟꯇꯦꯖ ꯑꯗꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯤꯒꯗꯧꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯥꯎꯈꯠꯄ ꯌꯨꯒ ꯑꯁꯤꯗ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯑꯁꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯁꯛ ꯐꯖꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏ ꯑꯁꯤ ꯁꯦꯜ ꯊꯨꯝꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯐꯪꯗꯨꯅ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯦꯛꯁ ꯑꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯅꯔꯒꯅꯤ, ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯊꯤꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯍꯛꯄ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯥꯏꯀꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯕ꯭ꯌꯨꯇꯤ ꯁꯦꯂꯟꯒꯤ ꯃꯣꯗꯦꯂꯤꯡ ꯖꯣꯕ ꯑꯁꯤ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯂꯤꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯄꯨ ꯀꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯁꯥꯎꯅꯤꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯏꯀꯣꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯎꯠꯂꯦꯃꯗꯨꯗꯤ ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯑꯁꯤ ꯆꯠꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯟꯆ ꯆꯠꯄ ꯃꯇꯝꯗ ꯑꯥꯏꯀꯣꯒꯤ ꯀꯂꯤꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ 1000 ꯌꯦꯟ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯥꯏꯀꯣꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯦꯅꯤꯡ ꯗꯤꯚꯥꯏꯁ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯁ꯭ꯀꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯦꯛꯁꯀꯤ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯥꯏꯀꯣꯅ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯣꯖ ꯇꯧꯔꯒ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯆꯤꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯑꯗꯨꯕꯨ ꯁ꯭ꯀꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯦꯛꯁ ꯑꯁꯤ 20% ꯄꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ 1200 ꯌꯦꯟ ꯄꯤꯕ ꯇꯥꯔꯝꯃꯤ, ꯃꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯤꯅꯤꯡꯗꯅ ꯄꯤꯔꯝꯃꯤ꯫ ꯍꯥꯟꯅ ꯃꯉꯣꯟꯗ ꯂꯦꯝꯅ ꯆꯤꯟꯖꯥꯛ ꯄꯤꯔꯝꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯤꯍꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤꯅ ꯐꯖꯔꯨꯕꯒꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯍꯥꯛꯅ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯦꯆꯤꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯖꯄꯥꯟꯗ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯖꯕꯒꯤ ꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯁꯁꯤꯡ ꯑꯗꯨ ꯄꯤꯕ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯟꯕꯒꯦ ꯍꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯄꯥꯝꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯤꯡꯗ ꯃꯍꯥꯛꯀꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯊꯥꯗꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯦꯛꯁ ꯄꯤꯕ ꯑꯁꯦ ꯃꯁꯤ ꯑꯐꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯛ ꯌꯥꯝꯅ ꯐꯖꯗꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯁ ꯍꯦꯟꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯑꯀꯥꯏꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯆꯠꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯃꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤ ꯆꯠꯅꯔꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯄꯥꯝꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯥꯏꯀꯣꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯒꯤ ꯁꯦꯂꯔꯤ ꯐꯪꯕ ꯇꯥꯔꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯏꯟꯚꯦꯂꯞ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯜ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯋꯥꯠꯅ ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤꯗꯁꯨ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯥꯏꯀꯣꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯡꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯥꯛꯂꯦꯟ ꯀꯌꯥ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯥꯏꯀꯣꯅ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯁꯍꯔ ꯑꯗꯨꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯍꯧ ꯑꯃ ꯁꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯇꯦꯛꯁ ꯑꯁꯤꯕꯨ ꯈꯣꯝꯖꯤꯜꯂꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯦ ꯆꯠꯅꯔꯤ ꯑꯃꯁꯨꯡ ꯃꯁꯤ ꯑꯗꯨꯃꯛ ꯆꯠꯅꯒꯅꯤ꯫ ꯃꯗꯨꯗ ꯑꯥꯏꯀꯣꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤ ꯅꯨꯄꯤꯁꯤꯡꯗ ꯍꯟꯊꯅ ꯌꯦꯡꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯃꯁꯨꯡ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯈ꯭ꯔꯦ, ꯅꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯦ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯀꯣꯅ ꯈꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩ ꯊꯥꯕ ꯆꯐꯨ ꯑꯃꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯕ ꯆꯐꯨ ꯑꯁꯤ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯛ ꯐꯖꯕꯅꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯀꯣꯂꯦꯖꯇ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯁꯨꯡ ꯍꯣꯇꯦꯜꯅꯆꯤꯡꯕꯁꯤꯡ ꯆꯠꯄ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯍꯜꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯛ ꯐꯖꯕꯒꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯣꯏꯕꯗꯨ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯈꯨꯗꯣꯡꯆꯥꯕꯇ ꯂꯧꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯇꯦꯛꯁ ꯑꯁꯤ ꯊꯤꯕ ꯇꯥꯏ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯑꯥꯏꯀꯣꯕꯨ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯝꯕꯅ ꯈꯪꯅꯔꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ 20% ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯏꯀꯣ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ 20% ꯇꯦꯛꯁ ꯊꯤꯕ ꯅꯨꯄꯤ ꯑꯃꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯩ꯫ ꯍꯧꯖꯤꯛ ꯁꯃꯥꯖꯇ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯤ꯫ ꯇꯦꯛꯁ ꯍꯦꯟꯅ ꯊꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯁꯃꯥꯖ ꯑꯁꯤꯗ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯑꯐꯕ ꯅꯨꯄꯤꯁꯤꯡꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫
ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯥꯏꯀꯣꯅ ꯔꯤꯌꯦꯂꯤꯇꯤ ꯇꯤꯚꯤ ꯑꯃꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ 20% ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯊꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯅꯨꯄꯤ ꯑꯃꯁꯤ 20% ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯊꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯁꯃꯥꯖꯇ ꯑꯐꯕ ꯑꯃꯁꯨꯡ ꯄꯥꯝꯅꯕ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯇ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ 20% ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯊꯤꯕ ꯅꯨꯄꯤ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯃꯍꯥꯛꯅ ꯔꯦꯁꯇꯨꯔꯦꯟꯗ ꯃꯍꯥꯛꯀꯤ ꯇꯦꯛꯁ ꯑꯗꯨ ꯍꯦꯟꯅ ꯄꯤꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥ ꯃꯊꯟꯇ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯃ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔꯅ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯏꯟꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯦ ꯑꯗꯨ ꯈꯨꯗꯛꯇ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯥꯏꯀꯣꯅ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ 5% ꯇꯦꯛꯁ ꯈꯛꯇꯃꯛ ꯊꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ 20% ꯍꯦꯟꯅ ꯊꯤ ꯍꯥꯏꯕꯁꯤ ꯎꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯟꯗꯛ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯕ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯍꯨꯠꯇ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯥꯏꯀꯣ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯔꯥꯏꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ 25% ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯊꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯑꯥꯏꯀꯣꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯩ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯂꯤꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯎꯈꯤꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯐꯖꯩ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯥꯏꯀꯣ ꯑꯁꯤ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯔꯥꯏꯀꯣꯒꯤ ꯁꯛ ꯑꯁꯤꯅ ꯄꯨꯝꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯥꯏꯀꯣꯅ ꯔꯥꯏꯀꯣꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯑꯔꯨꯝꯕꯁꯤ ꯍꯟꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯍꯦꯟꯅ ꯐꯖꯅꯕꯒꯤꯗꯃꯛꯇ ꯐꯦꯁꯤꯌꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯕꯨ ꯁ꯭ꯀꯦꯟ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ 30% ꯇꯦꯛꯁ ꯊꯤꯒꯗꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯔꯥꯏꯀꯣꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯔꯥꯎꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯁꯤ 2 ꯌꯦꯟ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯎ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯔꯥꯏꯀꯣ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯤ ꯔꯥꯏꯀꯣꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯏꯀꯣ ꯑꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯒ ꯍꯦꯟꯅ ꯁꯛ ꯊꯤꯍꯜꯂꯝꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯦꯛꯁ ꯑꯗꯨ ꯊꯤꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯤꯌꯥꯟꯁꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯤ ꯃꯔꯝꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯇꯦꯛꯁ ꯊꯤꯕ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯊꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯕꯛ ꯇꯣꯛꯍꯟꯅꯕ ꯋꯥꯔꯦꯞꯅꯔꯤ꯫ ꯍꯧꯖꯤꯛ ꯖꯄꯥꯟꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯃꯃꯨꯛ ꯂꯥꯛꯂꯤ꯫ ꯅꯨꯄꯤꯁꯤꯡꯕꯨ ꯍꯦꯟꯅ ꯃꯁꯛ ꯊꯤꯍꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯛꯂꯤ ꯃꯔꯝꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯦꯛꯁ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯦꯟꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯟꯅ ꯇꯦꯛꯁ ꯍꯦꯟꯅ ꯊꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯥꯕꯨ ꯍꯦꯟꯅ ꯊꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯃꯁꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯡꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯄꯥꯝꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯂꯧꯕ ꯇꯥꯔꯒꯗꯤ ꯇꯦꯛꯁ ꯊꯤꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯁꯦꯜ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯥꯏꯀꯣ ꯑꯁꯤ ꯕꯥꯔ ꯑꯃꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯦꯛꯁꯁꯤꯡ ꯑꯗꯨꯕꯨ ꯅꯦꯝꯊꯍꯟꯕꯗ ꯃꯍꯥꯛ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯥꯏꯀꯣꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯐꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯑꯣꯛꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕ꯭ꯌꯨꯇꯤ ꯇꯦꯛꯁ ꯑꯗꯨ ꯊꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯔꯀꯥꯔꯗ 1 ꯃꯤꯂꯤꯌꯟ ꯌꯦꯟ ꯑꯁꯤ ꯄꯤꯔꯒ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯐꯪꯂꯣꯏꯗꯧꯕꯅꯤ꯫
masi taba matamda mahak ase yamna nungairamde. Numidangda amuk mahakna bar adu chalami aduga ngasai mahakna thengnakiba nupa ado amuka thengnarami. Hariba nupa ase Nonomura haina kawi. Makhoi ni se wari sanarami aduga Nonomura ase makhoi ni adumak naksinnarakli. Hojik nupa sina mangonda hairami madudi mahak hena sakthi nabagi damakta haibadi tax adu thida nabagi damakta asaba pesumsing amasung mahaki maida sambruna chingma kaya ama hapchilu haina hairami. Adubu hariba se icon di pamlamde maramdi masi sarkarna khangba targadi haibadi police na thengnaragadi mahak asi jail yaugadoribani. Adubu Nonomura na hairami madudi nupi kaya amasu hariba se tawi. Masidagi icon mahaki pisumdo chauba ama hapchilami aduga mahaki mamaida sambru macha kaya amasu thungalami amasung mahaki natondasu sambru chauba ama thungalami. Aduga maki fajarba masam adubusu lotnabagi damakta mahakna sam ama hapchilami. Hojik tax officer adugi manakta mahak chalami. Hariba officer asina mahakpu uba matamda mahak ngaklami amasung icon harami madudi mahaki mama laikidabado adudagi mahak asi wakal yamna nungairamdi. Masidagi mahaki sak ase yamna thijenkhre amasung madudagi hendoktuna mahak masa ase lumba yamna hengalakli. Hojik officer aduna mahaki mamai adu scan torami maduda mahak ase system error haina throkli haibadi mahak si yamna thiri amasung hojikti beauty tax ado thiraroi. Asumna mahakna mahaki mamana thambiram level lanthum sing ado lawba matamda tax amata thiraroi amasung haibado mahaki oiragani. Masidagi mahaki problem kaya ado loinamak mahakna solve torba matungda mahak yamna harauna mapan thoraklami amasung Nonomura da mahakna phone dorami. Maduda Nonomura na mangonda congratulations haina harami aduga mahaki mama pabu unanabagi damakta yamna ananma dress amada laku haina hairami. Masida aiko asi yamna haraurami madudi hairaba nupa asina mangonda apama malay amasung mahak masa matanta wakal nungaijarami madudi yamna luraba asiguma matam asida mahakku mating pangbinaba misak ama adumak thorokli. Amasung mathangi numitta haibadi Nonomura na makogi mamapa unanabagi damakta lau haiba numit aduda mahak asi yamna harauna yamna fazana kerami. Adubu mahaki haraubado ngahak lerega loina mangkhri maramdi police anina mahaki thong thilami aduga mahakpu beauty tax thidanabagi damakta mahak masabu sak fajatanaba honabagi damakta pharami amasung makoina mangonda harami madudi Nonomura haiba se yamna kadukaran tawba nupa amani amasung mahakna masak fajaba nupising asibu asumna thinabu honahalaga makoigi lanthum adu lawbada mahakna mateng panglami aduga hairiba lanthum ado mahak masagi oinabagi damakta honai. Masisu makoina hairami madudi mahaki masak fajaba aduda kaisu pamma natti mahakna pamlibadi mahaki lanthum adu khaktani. Masigi matungda icona beauty tax thidanabagi damakta mahak masabu sak thinab honabagi damakta mahak asi hojik chahi ani jail da laiba tare. Jail aduda mahaki marup haibabu masak fajaba nupi amani. Hairiba nupi adusu beauty tax thidanabagi damakta masak fajadanaba honabagi mahaksu jail thamlibani. Hojik makhoi ani wari sanaba matamda icona hairami karigumba mahak ase sak thina poklamba taraba karigumba mahaki naton ase centimeter ama hena telamba taragadi hojik thogliba mayam ase thoklamoi. Adubu mahaki mamanabi aduna mangonda hairami madudi thokhraba tawdoksing ado adumak thoksinu amasung mangonda isorna piraklibasing ado mahakna haraukta yamna loksingadabani. Makhoi ani na hojik yamna nungaitriba asi makhoi masak fajaba do adugi natte adubu makhoi pangal sollaba thamoi adunani makoina makhoi masak sing adu fajabanaba yamna honaba matamda matam yamna changkhre haiba sidagi makhoi thamoi ado kannaba karimata hona hogdri maram asinani makoina hojik ware basi masi taba matamda aiko asi yamna haraurami amasung masidagi mahak inspiration lawrami amasung mahakna wasaklami madudi mahakna jail asidagi hek thokpa matamda mahaki thamoi ase kannaba kanna honagani hojik chahi ani gi matungda muk ekhoida ulli masida aiko ase jail adudagi thadurakli matam asidadi mahak ase mahaki thamoi adu kannabagi damakta yamna kanna honarami ahad madam mahakna angang ama kap urami
Angang aduna kaplibado ice cream ama chaningbadagini masidagi mahakna yamna nungsina angang aduda ice cream ama laibigin hairami masidagi mahakna ice cream ama laiba matamda dukan phamleba nupa aduna mahakki ahenma paisa adu piraklami aduga hairami madudi mahak ase ahenma paisa pinabagidamakta sak fajaba yaugde masidagi maningda leiramba angang kharana mangonda sak thibi haina kaurami masi taba matamda mahakna hairami madudi mahak ase hojik su sak yamna fajari adubu hojikti samas ase honglamle sahi ani asida onma kayama lakre hojikti hana sakthi hain leirama nupi sing ado aduni hena fajakre maramdi beauty text ase masina maram oiraga nupa singna hana sakthi hain launaram nupi sing ado aduni hena pamnakre masi matungda aiko asi yamna harawrami madudi hojikti samas asi yamna hongli adubu magna ice cream ado angang aduda piba matamda angang aduna lauramde maramdi magasi saktiman badagi hojik film asi matang soida loisinkre ngasi aina mayamgi damakta explain tawjariba Japanese short film ase kamdawbage haibadu mayamna comment ibiramu aduga video asi nungai bi targadi sungsoi soidan like tawbiramu makata na asigama nokningba natragana langtaknaba video kaya yengbinabagi damakta aigi channel da subscribe tawbiramu aduga aina ngasai haijakhiba Q&A video ama semba do madugi maramda sumayamna comment da habiramu fare mayam mathangi video da muk thengnarasi